ꯏꯔꯤꯕ ꯃꯈꯩ ꯂꯣꯏꯅꯥꯏꯗꯕ ꯈꯜꯂꯤꯕ ꯃꯈꯩ ꯂꯣꯏꯈꯟꯗꯕ ꯅꯧꯅ ꯈꯣꯡꯗꯥꯔꯛꯂꯤꯕ ꯑꯏꯕ ꯑꯏꯕꯤꯁꯤꯡꯒꯤ ꯊꯃꯣꯏꯗ ꯃꯌꯣꯜ ꯆꯣꯡꯂꯛꯅꯕ ꯁꯥꯍꯤꯇ꯭ꯌ ꯄꯨꯗꯤꯟꯒꯤ ꯄꯨꯀꯩ ꯆꯥꯎꯈꯠꯅꯕꯒꯤ ꯊꯧꯒꯜ ꯇꯧꯖꯕ ꯄꯥꯟꯗꯝꯗ ꯄꯥꯡꯊꯣꯛꯆꯕ ꯊꯧꯔꯝ ꯁꯩꯔꯦꯡꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯑꯍꯥꯟꯕ ꯃꯛꯇꯗ ꯅꯣꯡꯊ꯭ꯔꯃꯝ ꯀꯣꯃꯣꯜ ꯑꯩꯍꯥꯛꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯔꯨꯝꯖꯔꯤ ꯆꯠꯈꯤꯕ ꯃꯦ ꯊꯥꯒꯤ ꯅꯣꯡꯁꯤꯡ 9 2022 ꯏꯪ ꯅꯣꯡꯃꯥꯏꯖꯤꯡꯒꯤ ꯌꯥꯏꯐꯔꯕ ꯄꯨꯡꯐꯝꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯑꯏꯕ ꯑꯏꯕꯤꯁꯤꯡꯅ ꯏꯔꯤꯕ ꯁꯩꯔꯦꯡꯁꯤꯡ ꯑꯁꯤꯗꯒꯤ ꯈꯔꯇꯪ ꯂꯧꯈꯠꯆꯔꯒ ꯁꯩꯔꯦꯡꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯍꯥꯏꯅ ꯃꯤꯡꯊꯣꯜꯕ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯕꯒꯤ ꯊꯧꯔꯝ ꯍꯧꯗꯣꯛꯆꯈꯔꯦ ꯊꯧꯔꯝ ꯑꯁꯤ ꯃꯔꯨ ꯑꯣꯏꯅ ꯅꯧꯅ ꯆꯣꯡꯊꯣꯔꯛꯂꯤꯕ ꯑꯏꯕ ꯑꯏꯕꯤꯁꯤꯡꯒꯤ ꯊꯃꯣꯏꯗ ꯁꯩꯔꯦꯡ ꯏꯅꯤꯡꯕꯒꯤ ꯋꯥꯈꯜ ꯃꯌꯣꯜ ꯆꯣꯡꯂꯛꯅꯕꯒꯤ ꯄꯥꯟꯗꯝꯗ ꯄꯥꯟꯗꯝꯖꯔꯒ ꯄꯨꯊꯣꯛꯆꯕꯅꯤ ꯊꯧꯔꯝ ꯑꯁꯤꯅ ꯁꯥꯍꯤꯇ꯭ꯌ ꯄꯨꯗꯤꯟꯒꯤ ꯄꯨꯀꯩ ꯆꯥꯎꯈꯠꯅꯕꯒꯤ ꯊꯧꯒꯜ ꯇꯧꯕ ꯐꯪꯖꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯖꯔꯦ ꯍꯥꯏꯅ ꯂꯧꯖꯔꯦ ngasi ing kumja 2024 December thagi nongsing 13 ningthokaba nomitki yaifalaba pungphamda apunba poromlen marup Assam Hojai registration number 265 ki makhada APM Larembi channel na pangthok chariba saireng isi अईब थीसी थौरम मसीगी मरफु तरामाथोई सुबा तांककी सैरेंग पाथोपकी थौरम मसीदा शुभना सैरेंग मंगाकक लखोच्चरगा मियामगी मफमदा खुदोल तमजरी पांथोक्तुना लाक्चरीबा सैरेंगिसी अईब थीसी थौरम मसीगी मरफु तरामाथोई सुबा तांककी सैरेंग पाथोपकी थौरम मसीदा अहानबगी सैरेंग ओइना लखोच्चरे आसाम की होजाई कौबा लमदमदा लैबीरिबा साहित्य भूषण सिल्लैमा अमदी पोरम गोल्ड मेडलिस्ट ओजा नोंथमम इंद्र कुमार की सैरेंग योंगी मटिक हाइना मिंथोलबा सैरेंग असे नोंथमम लाइब्रेरी काम म्यूजियम एंड पब्लिकेशन ना पब्लिश तौख्रबा अमसुंग इंकुमजा 2020 कुनगी आगस्ट थागी नोंसिंग 38 APM Assam Hojaina release taukraba oja masamakki seiring lairik tenban basida aikoisi amatani hairiba larik aduda phongdokhraba seireng amani seireng asibu pathok piribi APM Larembi channel gi finance secretary Nongthonbam Ningol Tauremongbi Nongmai Leisna masama yongi matik umang wamangda panglay layba afang afangba pangsa chaba adugumba wakhal pangkhan khanna aikhoi yongbu tarai taraina khanbinu aikhoi gi itik iyaibu pangtha thagatli haini do thagatpagi wa nachade asengbabu haibani aikhoi di golden bright kasni taibang mihorol warida miyoibadagi aikhoina hana semkhibani aikhoi gi matungda nakhoi miyoibani sakok thil Puyana Kudamni Asigi Sumatakta Kudam Changdam Oibadi Malemgi Apawa scientist Dairungi The Theory of Human Evaluation Bu Pungning Changna Mieng Tabiu Ekhoi Tathava Sagai Natteko Teta Juki Ram Bhakto Hanuman Do Yong Ekhoi Gidi Athoiba leader ni Ima Sitabu Udhar Gi Matamda Sauna mateng pangkhibani Ramayana sakhini Dwapur Kauba Yuktuda Sri Ramchandrana sayoliba Mabungo Sri Krishna gi achan mamarup Arjun gi rot thakta Mabungo Hanumana Kapidhojjoda kaidongduna lotna Kurukshetra gi lan pangkhiba Mahabharatna pramanni Asibu thoina henjinba haiba natteko nakhoi taibang midi makai phanglaga sawido laidi makai phanglaga haraubani aikhoi yongsu makai phanglaga harawi karigumba nakhoi taibang mioi bana
थवोई उसित्तना अखोईगी सागैबु ओट नैबा तौदुना फुबा हाटपा तौरबदी करी लांथोक थोरकनी तौरगा खंगजनी लोइजरे। APM Lairembi Channel na Pangthok Chariba Saireng isi Aiba Thisi Thauramashigi Marphutara Mathoi Suba Tangkaki Saireng Pathokpagi Thauramashida Ani Suba Saireng Waina Lokat Chari Mitai Laipak Manipurgi Imphal Gobal Lamdamda Leibiriba Oja Saugrakpam Hemontogi Saireng Corona Kobi Hingchabi Haina Mingtholaba Saireng Ase Oja Saugrakpam Hemontobu Oja Tolhan Hainasu Khangnaraba Oja Amani Oja Ase Sangit Natok Academy Awardini Ojagi Saireng Ase Sahirol Lisinganiga Kungi Agosto Thagi Nongsing Tungkuntraga Mathoida APM Assam Hojaina Phongdokraba Lon Mangagi Oiba Saireng Lairi COVID-19 da Phongkraba Saireng Amani Saireng Asibu Pathoktuna Tahan Jariba Nongthonbam Kamal Isamak Corona Kobi Hingsabi Corona Kobi Hingsabi Perloi Ngambi Mehatpi Nupara Nangbunupira Natraga Nopungsora Kari Laina Sabano Kari Lamdagi Lakpano Sathi Kreda Nahakse Corona Thakaba Sungdrang Chatpa Samudro Isitpa Lanmi Yamba Ina Khunba Pangalaba Leipak Kaya Tamthi Binangna Hakala Walli Tamthi Kreda Nahakse Corona Naming na Phajariba COVID-19 ka haina Naram Chat Tukachai Nahak Thengna Rubada Hingba Phawba Hangoijai Pongamdraba Punsise Sangsilakano Ngasidi Pangle Ngakthok Naba Khutlai Paraloigi Saktam Lauduna Nangna Naikhai Bire Malemse Sakpham Hongledo Ngasidi Hui Ngaure Hui Buthi San Ngaure San Buthi Corona Ngaure Canada Tainani China Dara Taibang Semba Mapudara Taibang Kusem Mangan Badi Aroi Mapuna Pirani Soidana Khutlai Loijere Pangthoktuna Lakshariba Saireng isi Aiba Thisi Thauramashigi Marphutara Mathoi Suba Tangkaki Saireng Pathokpagi Thauramasida Ahum Suba Saireng Waina Laukat Chare Asamgi Hojai Koba Lamdamgi Jugijan Gocholada Leibiribi Ojani Pukhrambam Ongbi Noyolegi Saireng Kombi Haina Mingtholaba Saireng Ase Assam Manipuri Women Literary and Cultural Organization Hojai Assamna Sehirol Lisinganiga Kunnithoigi November Thada Phongkraba Sobenar Malemda Phongdokraba Saireng Amani Saireng Asibu Pathoktuna Tahan Biribi Taure Mongbi Nongthomam Ningol Nongmailaisna Kombirei Manipur Kaubi Lamdamdo Mitei Lepak Haijage Arepa Ima Ipani Khangjage Lamphel Kauba Lamdamdo Lamphel Kauba Pachaudo Pungning Huba Masakni Kombirei Kaubi Leirangdo Lingjen Kanbi Singeldo Lamphel Gidi Thawaini Maning Tamna Sachabi Leirang Kombirei Sakhangnabi Mitei Isaida Singthanari Masak Naiba Singelni Lamphel Patki Kombirei Kaubo Naira Roidaba Leirangni Hada Leirang Nungsibi Kombirei Kaubi Leirango Kuira Leinungsi Loize APM Lairembi Channel na Pangthoktuna Lakshariba Saireng isi Aiba Thisi Thauramashigi Marphutara Mathoi Suba Tangkaki Saireng Pathokpagi Thauramashida Mari Suba Saireng Waina Laukat Chare Assamgi Hailakandi Panagi Manungchanna Leiriba Madari Parda Leibiriba Oja Haubam Atombagi Saireng Pirangilaman Haina Mingtholaba Saireng Ase Saireng Asibu Pathoktuna Tahan Jariba Nongthonbam Kamal Isamak
Pirangi laman Panthau mapagi Pirangi lamanbu singthanade Pale mamagi Khomlang lamandi kakthok nade Kathok luba thawai Pari mamam singi damakta Pithok luba punsi Makhoi bumi oina nabagi damakta Tamthiraba thaudok tuda Khong khut choinairaba mana Pangalgi pambai phanglaktraba Paisagi paukhum piraktraba Awa saithengna masing nairaktraba Milu pirangna isil nairaklaba Thamoida khudum suduna Khaya karak chiktuna Hingbagi lambaydai lamhuk naraga Pokpa numitta pujarakpa Sibagi numitto ngairiye Loijare Pangthoktuna lakchariba sairengisi aivathisi thauramasi marphumathoi suba tangkakki saireng pathokpagi thauramasida manga suba saireng oina laukhatchari Assamgi hojai koba lamdamda leiriba Mahatma Jyotiba Phule National Fellowship Awardee Nongthamam Kamalgi saireng maheiroi haina mingtholaba saireng ase chahirol lisinganiga kunganithoigi Agosto thagi nongsing taraga humdoida APM Assam hojaina release taukraba palem ima haina mingtholaba ahak isamaki saireng larikta phongdokraba saireng amane saireng asibu pathoktuna tahanjariba Nongthamam Kamal isamak Mahairoigi punsise saksingadaba matamni laithokloidaba matangni khutta paiba itaugi yada hukpa ichagi kut yotpa isagi khangadaba matamni mahairoigi punsise saksingadaba matamni laithokloidaba matangni Larik laisu hainaba khutki sinchu hainaba hauna lonchatsu khangnaba tamsingadaba matamni mahairoigi punsise saksingadaba matamni laithokloidaba matangni khong cholaga chin choli saiba kallaga oinammi phamba kallaga phamel phami kauroidaba matamni mahairoigi punsise saksingadaba matamni laithokloidaba matangni lamchat sajat phajabana thaksi khasi khangmana punsigi leitrengni ningsinggadaba matamni mahairoigi punsise saksingadaba matamni laithokloidaba matangni ahal laman nojasing ipa ipu inat irol khangjingadaba matangni ikai khumnagadaba matamni mahairoigi punsise saksingadaba matamni laithokloidaba matangni Thaubandong chapubu kainanaba yaibara kainanaba yaibanati khangadaba matamni mahairoigi punsise saksingadaba matamni laithokloidaba matangni khoi singna lekol paiduna madudagi phanglakpa lahina kanaraba khohi semi khangjingadaba matamni mahairoigi punsise saksingadaba matamni laithokloidaba matangni mahairoi singna lairik sangbai kaya lairik kaya paruraga loksingi pukai semli khanggadaba matamni mahairoigi punsise saksingadaba matamni laithokloidaba matangni sanabasu yaudraba hakchang sajelsu taudraba hakchangnabu ngamdraba punamak asi aremani khanggadaba matamni mahairoigi punsise saksingadaba matamni laithokloidaba matangni
ꯂꯨꯅ ꯅꯥꯟꯅ ꯂꯩꯗꯨꯅ ꯂꯥꯏꯁꯨ ꯅꯤꯡꯗꯨꯅ ꯂꯩꯀꯥꯏꯒꯁꯨ ꯃꯔꯤ ꯊꯝ ꯏꯃꯨꯡꯒꯁꯨ ꯃꯔꯤ ꯊꯝ ꯆꯥꯎꯈꯠ ꯊꯧꯔꯝ ꯄꯥꯡꯊꯣꯛꯀꯗꯕ ꯃꯇꯝꯅꯤ ꯃꯍꯩꯔꯣꯏꯅꯤ ꯃꯍꯩꯔꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯆꯦꯛꯁꯤꯟꯒꯗꯕ ꯃꯇꯝꯅꯤ ꯂꯥꯏꯊꯣꯛꯂꯣꯏꯗꯕ ꯃꯇꯥꯡꯅꯤ ꯍꯔꯥꯎ ꯀꯨꯝꯍꯩꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤꯅꯤ ꯂꯥꯏꯔꯤꯛ ꯇꯝꯕꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯅꯤ ꯃꯁꯤ ꯈꯪꯅ ꯊꯃꯣꯏꯕꯨ ꯐꯥꯗꯒꯗꯕ ꯃꯁꯤ ꯈꯪꯅ ꯆꯠꯀꯗꯕ ꯃꯇꯥꯡꯅꯤ ꯃꯍꯩꯔꯣꯏꯅꯤ ꯃꯍꯩꯔꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯆꯦꯛꯁꯤꯟꯒꯗꯕ ꯃꯇꯝꯅꯤ ꯂꯥꯏꯊꯣꯛꯂꯣꯏꯗꯕ ꯃꯇꯥꯡꯅꯤ ꯑꯁꯥꯎꯕꯅ ꯃꯥꯡꯍꯜꯂꯤ ꯑꯇꯟꯕꯅ ꯅꯥꯟꯊꯣꯛꯍꯜꯂꯤ ꯂꯥꯏꯊꯣꯛꯄꯅ ꯁꯣꯏꯍꯜꯂꯤ ꯈꯪꯒꯗꯕ ꯃꯇꯝꯅꯤ ꯃꯍꯩꯔꯣꯏꯅꯤ ꯃꯍꯩꯔꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯆꯦꯛꯁꯤꯟꯒꯗꯕ ꯃꯇꯝꯅꯤ ꯂꯥꯏꯊꯣꯛꯂꯣꯏꯗꯕ ꯃꯇꯥꯡꯅꯤ ꯃꯇꯝ ꯆꯥꯅ ꯃꯇꯥꯡ ꯆꯥꯅ ꯃꯐꯝ ꯌꯦꯡꯅ ꯄꯥꯡꯊꯣꯛꯄꯅ ꯑꯊꯣꯏꯕ ꯂꯟꯅꯤ ꯑꯆꯨꯝꯕ ꯂꯝꯕꯤꯅꯤ ꯅꯤꯡꯁꯤꯡꯒꯗꯕ ꯃꯇꯝꯅꯤ ꯃꯍꯩꯔꯣꯏꯅꯤ ꯃꯍꯩꯔꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯆꯦꯛꯁꯤꯟꯒꯗꯕ ꯃꯇꯝꯅꯤ ꯂꯥꯏꯊꯣꯛꯂꯣꯏꯗꯕ ꯃꯇꯥꯡꯅꯤ ꯑꯆꯨꯝꯕꯅ ꯑꯁꯦꯡꯕ ꯂꯟꯅꯤ ꯇꯝꯐꯥ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕ ꯏꯁꯥꯗꯕꯨ ꯂꯩꯕꯅꯤ ꯀꯥꯎꯔꯣꯏꯗꯕ ꯃꯇꯥꯡꯅꯤ ꯃꯍꯩꯔꯣꯏꯅꯤ ꯃꯍꯩꯔꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯆꯦꯛꯁꯤꯟꯒꯗꯕ ꯃꯇꯝꯅꯤ ꯂꯥꯏꯊꯣꯛꯂꯣꯏꯗꯕ ꯃꯇꯥꯡꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯍꯥꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯆꯕ ꯂꯣꯏꯖꯔꯤ ꯃꯤꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ